ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯗ ꯆꯥꯎꯕꯤ ꯀꯧꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯤ ꯋꯥ ꯉꯥꯡꯗꯅ ꯋꯥꯏ ꯀꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯅꯥꯁꯨ ꯍꯧꯒꯠꯇꯦꯕ? ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯩ ꯑꯃ ꯂꯩꯔꯤ ꯀꯥꯏꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ ꯅꯣꯏ꯫ ꯍꯧꯒꯠꯅꯗ꯭ꯔꯤꯕꯣ? ꯃꯧ ꯃꯧ! ꯆꯥꯎꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯔꯣꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯥꯍꯨꯝ ꯄꯨꯕ ꯈꯣꯡꯊꯥꯡꯗ ꯃꯄꯥꯜ ꯊꯣꯛꯂꯛꯏ꯫ ꯊꯔꯣꯅ, ꯃꯤꯒ ꯁꯤꯕ ꯌꯥꯎꯔꯨꯕ ꯏꯃꯥ? ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯛꯇꯅ ꯀꯧꯕꯤꯔꯤꯗꯨꯕꯣ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦꯍꯦ? ꯍꯩ, ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯕ? ꯄꯥꯜꯂꯤꯕ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ? ꯍꯥ? ꯇꯨꯝꯒꯦꯅ ꯇꯨꯝꯂꯤꯕꯅꯤ꯫ ꯍꯣ, ꯑꯩꯒꯤ ꯀꯨꯁꯤꯅꯦ, ꯀꯨꯁꯤ! ꯏꯕꯦꯝꯃ, ꯌꯥꯔꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯌꯨꯛꯁꯤꯗꯅꯦ ꯑꯇꯥꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯏꯃꯥ ꯏꯀꯥꯏꯀꯣ꯫ ꯏꯃꯥꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯆꯠꯄ, ꯂꯩꯌꯣ ꯍꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯕꯣ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯏꯃꯥꯅ ꯂꯣꯏꯕ ꯍꯨꯏ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ꯭ꯔꯣ? ꯆꯕꯦꯡ ꯈꯨꯝꯂꯤꯕ ꯅꯆꯤꯟꯗꯣ ꯄꯥꯏꯔꯤꯕ ꯁꯝꯆꯤꯠꯁꯤꯅ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯊꯥꯖꯤꯜꯂꯛꯎꯔꯣ? ꯍꯥꯏꯌꯣ! ꯀꯔꯤ ꯊꯣꯛꯆꯩꯌꯦꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯔꯣ ꯃꯐꯤ ꯀꯜꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯎꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯃꯇꯣꯝꯇ ꯍꯥꯏꯍꯧꯏ꯫ ꯃꯁꯤꯒꯤ ꯃꯧꯁꯦ, ꯃꯁꯦ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯔꯣꯏꯀꯣ ꯃꯁꯦ꯫ ꯊꯔꯣ ꯁꯥꯎꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯅꯪꯕꯨ ꯐꯃꯨꯡꯗꯨꯗ ꯁꯤꯔꯕ꯭ꯔꯣ? ꯅꯃꯥ ꯏꯕꯦꯝꯃꯁꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯣ? ꯍꯥ? ꯇꯥꯗꯕ꯭ꯔꯣ? ꯇꯣꯝꯄꯣꯛ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯌꯦ, ꯇꯥꯔꯁꯨ ꯑꯩꯅ ꯀꯩꯗꯧꯗꯧꯔꯤꯒꯦ? ꯅꯣꯏꯗꯤ ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯨꯕꯣ? ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯑꯗꯤꯕ ꯅꯃꯥꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯕꯦꯝꯃ, ꯅꯪꯅꯒ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯏꯃꯥ ꯅꯠꯇꯦꯀꯣ꯫ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯖꯗꯣꯏꯕ? ꯑꯍꯜ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ꯫ ꯂꯩꯀꯥꯏꯁꯤꯗ ꯁꯝ ꯐꯣꯏꯕ ꯀꯟꯕꯒꯤ ꯏꯃꯥꯁꯦ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯃꯤ ꯑꯇꯩꯗ ꯄꯪꯌꯥ ꯌꯥꯔꯁꯨ ꯃꯥ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏꯅ꯫ ꯌꯥꯔꯁꯤ, ꯑꯩ ꯊꯕꯛ ꯆꯠꯅꯅꯕ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ? ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯅꯠꯇꯦ, ꯏꯆꯥꯕꯨ ꯀꯞꯂꯨꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯂꯦꯝꯕꯤꯅ, ꯏꯃꯥ, ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯃꯨꯛ ꯈꯠꯅ ꯆꯩꯅ ꯇꯧꯔꯕ꯭ꯔꯣ? ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯣꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕꯅꯤ ꯏꯃꯥ꯫ ꯏꯆꯥꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ꯫ ꯏꯅꯦꯝꯕꯣꯛꯅ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯂꯩꯕꯤꯔꯅꯨ ꯇꯠꯇꯅ ꯍꯥꯏꯌꯦ ꯏꯃꯥ꯫ ꯑꯩꯕꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯗꯧꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯏꯊꯟꯇ ꯂꯣꯏꯅ ꯇꯧꯍꯜꯂꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ꯫ ꯅꯆꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅ ꯃꯣꯏꯅ ꯈꯥꯡ ꯍꯦꯛ ꯈꯥꯡꯗꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯣꯏꯅ ꯏꯆꯥꯕꯨ ꯀꯅꯥ ꯂꯩꯖꯗꯕꯗꯧꯅ꯫ ꯂꯩꯔꯣ, ꯌꯨꯝꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯔꯣꯗꯤ ꯃꯅꯝꯃꯅꯒ ꯑꯁꯨꯝꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯁꯤꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯄꯣꯛꯅ, ꯏꯃꯥ, ꯁ꯭ꯋꯥꯏꯗ ꯊꯕꯛ ꯁꯨꯕꯁꯦ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒꯦ ꯈꯜꯂꯤ꯫ ꯏꯃꯥꯗꯤ ꯂꯪꯐꯩ ꯆꯠꯄꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈꯤꯗ꯭ꯔꯦꯗ ꯇꯣꯝꯄꯣꯛ꯫ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯦ ꯏꯃꯥ꯫ ꯑꯩꯅ ꯍꯦꯟꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯐꯔꯦ, ꯆꯠꯄꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯦ ꯈꯜꯂꯤꯕ? ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯆꯠꯂꯒꯦ ꯈꯜꯂꯦ ꯏꯃꯥ꯫ ꯐꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯅꯪꯅ ꯂꯪꯐꯩ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯌꯥꯔꯣꯏꯗ ꯅꯨꯄꯤ, ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ꯫ ꯅꯪ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯏꯄꯥꯝꯗ ꯂꯩꯔꯨꯔꯒꯦ ꯑꯗꯨꯗꯤ꯫ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯆꯦ ꯁꯨꯅꯤꯡꯗꯕꯤꯁꯤꯒ ꯅꯃꯥꯁꯤꯒꯒꯤ ꯃꯅꯥꯛꯇ ꯂꯩꯗꯧꯕꯒ ꯉꯝꯖꯔꯣꯏ ꯑꯩ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯨꯄꯤ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯌꯨ꯫ ꯅꯨꯡꯉꯥꯏꯔꯣꯏꯌꯦ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫
ꯑꯩꯅꯕꯨ ꯍꯦꯛ ꯍꯥꯏꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯪ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯁꯨ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕ ꯊꯔꯣ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕꯤꯅ ꯃꯧꯋꯥ ꯃꯧꯋꯥ ꯅꯪꯕꯨ ꯍꯧꯒꯠꯂꯨꯅꯦꯍꯦ ꯊꯔꯣ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯁꯤꯗ ꯀꯅꯥꯅꯕꯨ ꯇꯨꯝꯅꯒꯦ ꯍꯥꯏꯕꯅꯤꯗ ꯂꯦꯝꯕꯤꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯌꯥꯔꯦ ꯉꯥꯡꯉꯨꯔꯅꯨ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯕꯅꯤ ꯌꯥꯆꯪꯂꯛꯄꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯇꯝꯕꯒꯤ ꯇꯨꯝꯁꯤꯟꯅꯔꯤꯕꯅꯤ ꯌꯥꯔꯦꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯦꯝꯃ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨ ꯂꯥꯛꯑꯣ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯔꯣ ꯃꯇꯣꯝꯗ ꯈꯜꯍꯧꯏ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅ ꯆꯟꯅꯔꯛꯇꯕꯅꯤꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯔꯣ ꯍꯧꯒꯠꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯎꯔꯦ ꯃꯅꯝꯃꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯏꯅꯝꯃ ꯀꯩ ꯍꯦꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯍꯋꯥꯏ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦ ꯑꯩ ꯀꯔꯤ ꯇꯧꯔꯧꯒꯦ ꯏꯅꯝꯃ ꯌꯥꯔꯅꯤꯗ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯖꯔꯨꯔꯣ ꯊꯔꯣ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯛꯇꯨꯅ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯦꯝꯕꯤ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯧꯁꯤꯡꯒ ꯄꯨꯟꯗꯨꯅ ꯖ꯭ꯋꯥꯔ ꯌꯥꯝ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯆꯥꯎꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯏꯆꯥ ꯐꯪꯉꯦ ꯁꯨꯅꯤꯡꯗꯦ ꯏꯃꯧ ꯐꯪꯉꯦ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯁꯤꯅꯕꯨ ꯌꯨꯝ ꯀꯃꯥꯏ ꯄꯥꯟꯗꯧꯔꯤꯒꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯈꯤꯇꯁꯨ ꯁꯨꯅꯣꯝꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯤꯗ ꯂꯦꯝꯕꯤꯅ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯧ ꯃꯥ ꯑꯃ ꯂꯩꯔꯒ ꯑꯩꯅ ꯊꯕꯛ ꯁꯨꯒꯗ꯭ꯔꯣ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯅ ꯇꯧꯔꯤꯕꯁꯤꯗꯤ ꯊꯔꯣꯁꯨ ꯃꯅꯝꯃꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯁꯤꯔꯣ ꯂꯦꯝꯕꯤꯅ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯖꯒꯦꯅꯦ ꯏꯕꯦꯝꯃ ꯑꯩꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯆꯥꯎꯕꯤꯅ ꯃꯆꯥ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯣꯛꯂꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯊꯕꯛ ꯈꯔꯗꯤ ꯇꯧ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯊꯔꯣꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯖꯗꯣꯏꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯅꯣꯏꯅ ꯐꯝꯖꯥ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤꯅ ꯃꯧꯇꯧꯉꯝꯕꯤ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯇꯣꯞꯂꯅꯤꯍꯦ ꯍꯥ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯉꯨꯀꯣ ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯀꯥꯏꯅ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯆꯟꯅꯗꯗꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯏꯁꯦ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯣ ꯍꯥ ꯑꯉꯥꯡ ꯃꯆꯥ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤ ꯊꯔꯣꯕꯨ ꯐꯨꯅꯕ ꯍꯣꯠꯆꯤꯜꯂꯛꯏ ꯆꯥꯎꯕꯤꯅ ꯃꯆꯥꯕꯨ ꯈꯥꯝꯂꯗꯨꯅ ꯕꯦꯝꯃ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯧ ꯅꯪꯁꯨꯅꯦ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯉꯨꯀꯣ ꯏꯃꯥꯁꯨꯅꯦ ꯂꯣꯏꯅ ꯈꯪꯉꯤ ꯅꯆꯥꯒꯤ ꯃꯤꯆꯪꯇꯅꯦ ꯆꯪꯉꯤꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯆꯥꯎꯕꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝꯅ ꯂꯨꯗꯧꯔꯤ ꯑꯍꯜ ꯑꯃꯅ ꯉꯥꯡꯂꯤꯕꯁꯦ ꯀꯩꯅꯣ ꯈꯟꯊꯕ ꯉꯝꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ ꯂꯦꯝꯕꯤ ꯇꯞꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯦ ꯋꯥꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯌꯥꯎꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯧꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯃꯗꯨ ꯇꯧꯒꯅꯨ ꯁꯦꯜꯒ ꯊꯥꯅꯗꯅ ꯁꯥꯟꯅꯕ ꯅꯠꯇꯦꯗ ꯏꯃꯥ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯅꯤ ꯁꯦꯜ ꯊꯥꯅꯗ꯭ꯔꯕꯁꯨꯅꯦ ꯑꯎꯕ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯐꯅ ꯍꯥꯏꯕꯤꯔꯣꯏꯀꯣ ꯇꯧꯒꯅꯨ ꯃꯇꯨꯡꯗ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯁꯅꯨ ꯀꯅꯥꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯋꯥꯈꯜ ꯇꯥꯎꯅꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯌꯥꯔꯦ ꯏꯃꯥ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯃꯇꯣꯝꯗ ꯍꯥꯏꯍꯧꯏ ꯏꯆꯥꯁꯨ ꯏꯃꯧꯁꯨꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯊꯔꯣ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯇꯝꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯊꯔꯣꯒꯤ ꯃꯃꯥ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯃꯤ ꯅꯤꯡꯉꯣꯜ ꯃꯥ ꯑꯃ ꯂꯩꯔꯒ ꯏꯆꯥꯅ ꯊꯕꯛ ꯁꯨꯒꯗꯕ ꯅꯠꯇꯦ ꯁꯨꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯗꯧꯅ ꯊꯕꯛ ꯇꯧꯖꯔꯨꯗ꯭ꯔꯣ ꯃꯥꯅꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯆꯨꯝꯃꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯑꯩꯗꯤꯅꯤ ꯏꯃꯥ ꯃꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯀꯅꯥꯅꯕꯨ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯑꯩ ꯑꯣꯏꯔꯁꯨ ꯌꯦꯡꯅꯤꯡꯉꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯊꯔꯣꯒꯤ ꯃꯃꯥ ꯄꯤꯁꯛꯁꯨ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯤ ꯑꯐꯥꯎꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯤ ꯊꯔꯣꯅ ꯂꯧꯔꯤꯕꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯅ ꯊꯔꯣ ꯇꯥꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯀꯟꯅ ꯉꯥꯡꯂꯤ
ꯏꯃꯨꯡ ꯋꯥꯏ ꯇꯩꯕꯕꯨ ꯃꯣꯏꯒꯤ ꯀꯥ ꯈꯛꯇ ꯇꯩꯔꯒ ꯇꯣꯛꯄꯁꯤꯕꯨ ꯀꯔꯝꯕ ꯃꯧ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠꯅꯣ? ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯕꯦꯝꯃ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯏꯃꯥ ꯀꯩꯒꯤ ꯌꯥꯕꯅꯣ? ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯅꯅꯦ ꯃꯥꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ꯫ ꯅꯠꯇꯦ, ꯃꯃꯤꯠꯇꯨꯕꯨ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯨꯡ ꯂꯝꯇꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯊꯔꯣꯁꯨ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯍꯣ, ꯅꯣꯏꯗꯤ ꯅꯈꯨꯠ ꯇꯦꯛꯄ꯭ꯔꯣ? ꯅꯈꯨꯠꯀ ꯄꯥꯟꯗꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯅ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯍꯦ, ꯅꯁꯝꯗꯣ ꯈꯨꯠꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯇꯠꯀꯦ ꯂꯥꯛꯑꯣ, ꯆꯤꯡꯒꯟꯕꯤ! ꯊꯔꯣꯅ 이삼세 포이라가 아이나 자고이 사드는 레이가드로. 자우비나 야래도 너이봐 뚜옥로 그이도게. 렘비 마마도 언첸도나 이마 낭 여울까노. 라오 시다 톡라오 이망시다 낭르 라오 모호가이비야. 아이나 모호가이비 오이르디 낭디까리 오이리기 하 짠나다비. 낭 미야 무시드레네 하. 아시 하이라도나 렘비 타로기 가드 센친기게 다우비. 아두부 마마 자우비나 감레이. 너희부 나마이도 이까이바가 아따 강다브로. 아썸나 마코이나 칸나 라우나락바시다 윰탕나바기 미락나라미. mau amana chawbida hanglai kaidawna bagi noidomcha chawbina Ningolga Mouga gi lani danai bema idomcha gyan tadi nong mate ingna jingna leiba phangdri mungsi lembina sat hairi kaisu leiba wanati nama wai tei bubu moigi ka khaktai raga tu ena hairubani aduga machin cha kabo pokla ibani ningthi na haina baya dro adugi ba noi chidi tharo sama panda prap thuklaktuna 이제 아이 오이버기 캉도니 염시다 레이버니 까나 곰바 뭐 이름라버디 나 하니 염세 타독도는 짝크라니 동엄비 타복도 떠오르버디 아이기 미기 나이드는 떠 하이버니냐 와이시 람생 떠오리 까진 꼬야 여우리 쑥캉드바 나때 낭 무가름 뭐먹노 남마나 빠나 아마도 딱비 담비락다브로 오 아이보디네 딱비 담비락드레 호 이남마 닝티는 딱비 담비바기로 할락도네 염세 옷 카이리세 asumna tharo lembi makhoi ani amuk onchina tuna khatnarakpadagi mayam changdana khamdokle ngai haki matung khatnaramba ani su tumi lainakre asumna matamde asum hokre tompok sumayumda halaktuna lairami mahak sumachega magi nupiga gi mawng matau pumna makhanglammi numidang wairamni tompok hangchilang mathongalomda thoklei mahak asum lakpada mamanaba khoimu thengnarami tompokna khoimo kuire dei tawdi udaba ꯈꯣꯏꯃꯨꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯂꯪꯐꯩ ꯆꯠꯈꯤꯅ ꯇꯥꯏ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯣ ꯐꯅ ꯀꯨꯏꯔꯦꯗ ꯏꯇꯥꯎ ꯈꯣꯏꯃꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯂꯪꯐꯩ ꯆꯠꯂꯨꯕꯗꯤ ꯈꯔꯕꯨ ꯀꯥꯟꯅꯕ꯭ꯔꯥ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯀꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯆꯠꯂꯔꯣꯏ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯏꯃꯥ ꯍꯣꯏ ꯃꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯌꯨꯝꯗ ꯂꯩꯍꯧꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯁꯨꯔꯅꯤ ꯏꯇꯥꯎ ꯐꯔꯦ ꯑꯗꯨꯅꯁꯨ ꯅꯠꯇꯦ ꯏꯇꯥꯎ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯑꯩ ꯋꯥ ꯑꯃꯇꯕꯨ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯇꯥꯎ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯣꯏ ꯏꯃꯨꯡꯁꯦ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯩꯌꯦꯅ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯀꯔꯝꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯐꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝꯁꯤꯗ ꯃꯃꯥ ꯆꯥꯎꯕꯤꯁꯨ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯥ ꯅꯤꯡꯊꯤꯅ ꯄꯣꯊꯥꯗꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯊꯕꯛ ꯑꯃꯨꯛ ꯇꯧꯔꯝꯂꯤꯕꯗꯨꯕꯣ 이봉아 ꯑꯩ ꯅꯠꯇꯅ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ 이제가 타로가나 그다이 저크라봐 까나함때 염시다 한질락대 ꯈꯪꯗꯦ 이마 ꯈꯪꯗꯦ 마 ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯃꯥ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯍꯥꯏꯕꯅꯤ ꯀꯅꯥꯝꯇꯅ ꯂꯧꯕꯤꯗꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯔꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯂꯛꯏꯕꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯨꯃꯤꯠꯇ ꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒ ꯈꯪꯗꯕ꯭ꯔꯣ ꯌꯨꯝꯊꯪꯅꯕꯒꯤ ꯏꯆꯦꯁꯤꯒ ꯏꯅꯦ ꯊꯣꯏꯅꯨꯒꯤ ꯍꯣꯇꯦꯜꯗ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯆꯠꯂꯣ ꯊꯕꯛꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ ꯊꯔꯣ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯅ ꯐꯩꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯆꯥꯎꯕꯤꯅ ꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯈꯤꯇꯁꯨ ꯏꯜꯂꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯉꯥꯡꯗꯕ ꯌꯥꯗꯕꯒꯤꯅꯦ ꯉꯥꯡꯂꯤꯕꯁꯤ ꯃꯤꯅ ꯋꯥꯔꯤꯅꯈꯤꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯌꯨꯝꯁꯤꯗ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯌꯨꯀꯣ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯑꯣꯡꯗ ꯂꯩꯒꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯇꯣꯝꯄꯣꯛꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯍꯥ ꯃꯣꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯍꯥꯏꯔꯤꯁꯦ
ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯗꯣ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯔꯛꯄ꯭ꯔꯣ? ꯏꯆꯦ, ꯅꯪꯁꯦ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯕꯅꯤ. ꯈꯤꯇꯪ ꯍꯥꯏꯕꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯄꯅꯤ. ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯔꯤꯁꯦ. ꯏꯕꯨꯡꯉꯣ, ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯀꯅꯨ. ꯑꯗꯨꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ. ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯆꯦꯁꯦ ꯍꯥꯏꯅꯕ ꯌꯥꯔꯔꯣꯏ. ꯃꯀꯣꯛꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ. ꯐꯔꯦ ꯐꯔꯦ, ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯊꯣꯛꯄ ꯇꯧꯅꯔꯣꯀꯣ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯁꯨ ꯁꯥꯎꯅ ꯂꯩꯈꯤꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ. ꯂꯦꯝꯕꯤ ꯃꯃꯥꯅ ꯉꯥꯡꯃꯟꯕꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯈꯤꯗ꯭ꯔꯦ. ꯏꯪꯈꯣꯜ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤ. ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯃꯄꯥꯝꯗꯒꯤ ꯃꯃꯥꯅ ꯏꯟꯁꯤꯜꯂꯛꯄꯒ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯁꯨꯔꯝꯗꯦ. ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ. ꯂꯦꯝꯕꯤ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯅ ꯇꯩꯅ ꯊꯔꯣꯕꯨ ꯀꯧꯔꯛꯏ. ꯊꯔꯣ! ꯊꯔꯣ! ꯊꯔꯣꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ. ꯂꯦꯝꯕꯤ ꯁꯥꯎꯅ, ꯍꯩ ꯊꯔꯣ! ꯍꯣ, ꯀꯔꯤꯅꯣ? ꯊꯔꯣꯁꯨ ꯏꯃꯨꯡꯗꯒꯤ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯄꯅꯤ. ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯅꯅꯥꯗ ꯇꯥꯗ꯭ꯔꯣ? ꯇꯥꯗꯕꯒꯤꯅꯦ ꯈꯨꯝꯗ꯭ꯔꯤꯗꯣ. ꯁꯪꯒꯣꯏꯁꯦ ꯋꯥꯏ ꯇꯩꯔꯨ ꯂꯥꯎ. ꯃꯥꯡꯒꯣꯜꯁꯤꯕꯨꯗꯤ ꯑꯩꯅ ꯇꯩꯔꯤ. ꯁꯪꯒꯣꯏꯁꯦ ꯑꯃꯨꯛ ꯇꯩꯗꯅ ꯂꯩꯔꯗꯤ ꯑꯩꯅꯦ ꯂꯧꯕꯨꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ. ꯍꯣ, ꯑꯩꯗꯤꯅꯦ ꯋꯥꯏ ꯇꯩꯕꯒ ꯉꯝꯖꯔꯣꯏ. ꯉꯁꯤ ꯊꯦꯡꯂꯒꯅ ꯍꯌꯦꯡ ꯀꯣꯛ ꯇꯩꯌꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯃꯤꯠ ꯊꯥꯕꯨ ꯍꯨꯏꯅ ꯆꯥꯈꯤꯗꯕꯗꯧꯅ. ꯅꯪꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕꯅꯤꯅꯦ, ꯍꯥ? ꯅꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯁꯪꯒꯣꯏꯁꯦ ꯋꯥꯏ ꯑꯃꯨꯛ ꯐꯥꯎꯕ ꯇꯩꯔꯝꯈꯤꯔꯣꯏꯅꯦ. ꯂꯥꯎ ꯂꯥꯎ, ꯉꯁꯤꯗꯤ ꯅꯪ ꯁꯪꯒꯣꯏꯁꯦ ꯇꯩꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯊꯔꯣꯁꯨ ꯃꯄꯥꯟꯗ ꯁꯥꯎꯅ ꯊꯣꯛꯂꯛꯏ. ꯏꯅꯝꯃꯕꯨ ꯊꯕꯛꯀ ꯂꯩꯇꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯀꯔꯤ ꯁꯤꯟꯖꯩꯌꯦꯗꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯗꯣꯏꯕ, ꯍꯥ? ꯅꯌꯨꯝ ꯄꯥꯜꯂꯛꯑꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯤꯇꯁꯨ ꯇꯧ ꯍꯥꯏꯕꯅꯤꯅꯦ ꯏꯕꯦꯝꯃ. ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯇꯧꯖꯗꯣꯏꯕ? ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯑꯃꯠꯇ ꯇꯧꯖꯔꯛꯇꯦ ꯑꯩꯗꯤ. ꯅꯪ ꯃꯉꯥꯏꯔꯦꯍꯦ ꯏꯕꯦꯝꯃ. ꯅꯪꯒꯨꯝꯕ ꯃꯧꯗꯤ ꯈꯨꯟ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯦꯀꯣ. ꯍꯣ, ꯐꯔꯕꯅꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯗꯅꯤꯡꯉꯩ ꯆꯥꯎꯕꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ? ꯍꯨꯏ ꯍꯧꯗꯣꯡꯗꯁꯨ ꯂꯩꯃꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯅꯩ, ꯑꯗꯨꯒ ꯅꯣꯏꯗꯤ. ꯆꯥꯎꯕꯤ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ. ꯂꯦꯝꯕꯤꯅ, ꯁꯪꯒꯣꯏꯁꯦ ꯋꯥꯏ ꯇꯩꯌꯨ ꯍꯥꯏꯔꯨꯕꯒꯤꯅꯤ ꯃꯁꯤꯒꯤ ꯃꯧꯁꯦ. ꯃꯥꯃꯨꯛ ꯐꯠꯇꯕ ꯃꯧ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯀꯣ ꯑꯩ. ꯏꯅꯝꯃꯗꯤ ꯐꯕꯅ ꯐꯕꯅ. ꯌꯥꯔꯦ ꯌꯥꯔꯦ, ꯇꯣꯛꯂꯣ. ꯕꯦꯝꯃ, ꯅꯪꯕꯨ ꯂꯧꯕꯨꯛ ꯆꯠꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯆꯠꯂꯨꯔꯣ, ꯊꯦꯡꯈ꯭ꯔꯅꯤ. ꯇꯟꯖꯥꯁꯤꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯝꯃ ꯂꯩꯃꯅ ꯀꯧꯔꯛꯏ. ꯂꯦꯝꯕꯤ! ꯂꯦꯝꯕꯤ! ꯇꯥꯔꯦ ꯇꯥꯔꯦ ꯏꯅꯝꯃ. ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯆꯠꯂꯁꯤꯅꯦ. ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯅꯝꯃ, ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯕꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯛꯏ. ꯀꯩ ꯌꯦꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯂꯦ ꯃꯧ? ꯑꯔꯩ ꯑꯔꯩꯕ ꯊꯣꯡꯉꯦ. ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ. ꯑꯗꯨꯕꯨ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯍꯥꯏꯕꯅꯤꯅꯦ. ꯍꯋꯥꯏꯅꯦ ꯍꯋꯥꯏ. ꯅꯪꯁꯤꯕꯨ ꯋꯥ ꯉꯥꯡꯕꯗ ꯂꯤꯔꯤ ꯈꯣꯏꯔꯤꯅꯒ ꯍꯥꯏꯕꯁꯦ ꯁꯨꯡꯍꯩꯃꯛ ꯍꯩꯇꯕ꯭ꯔꯥ? ꯑꯗꯨ ꯍꯥꯏꯒꯦꯅꯔꯣ ꯏꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯏꯁꯦ? ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ. ꯌꯦꯡꯉꯣꯏ ꯃꯧ, ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯅꯝꯃ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯤꯇꯣꯞꯀꯨꯝꯅ ꯈꯟꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯅꯦ. ꯃꯗꯨ ꯇꯧꯒꯅꯨꯀꯣ. ꯏꯃꯥ ꯍꯣꯏꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯈꯟꯖꯕꯅꯤ. ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ. ꯏꯅꯝꯃꯒꯤ ꯃꯤꯆꯪꯗꯅꯤ. ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯅꯃꯧꯅꯦꯅ ꯈꯟꯕꯤꯈ꯭ꯔꯕ꯭ꯔꯣ? ꯀꯩꯅꯣ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯆꯥꯎꯕꯤꯅ, ꯑꯩꯅ ꯅꯣꯏꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ. ꯅꯈꯣꯏ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯂꯤ ꯆꯩꯔꯤꯕꯗꯨꯅꯤ. ꯍꯣ ꯌꯥꯔꯦ, ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯡꯍꯧꯒꯦ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯤꯅ ꯇꯥꯎꯅꯤ ꯏꯃꯧ ꯏꯕꯦꯝꯃ. ꯅꯅꯝꯃꯁꯦ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ. ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯥꯁꯨ ꯂꯩꯅꯤꯡꯗꯅ ꯂꯩꯈꯤꯕ ꯅꯠꯇꯦꯀꯣ. ꯅꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯤ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯃꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯅꯨꯄꯤ, ꯅꯪꯅ ꯏꯃꯥꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯧꯅꯨꯀꯣ. ꯃꯣꯏꯒꯤ ꯃꯔꯝ ꯆꯠꯁꯤꯅ ꯍꯥꯏꯍꯟꯖꯕꯅꯤ. ꯁꯤꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕ꯭ꯔꯣ? ꯅꯪꯀꯣ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ. ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯤꯕꯅꯤ. ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯐꯠꯇꯕꯒꯤ ꯇꯧꯔꯤꯕꯅꯤ ꯁꯤꯔో? ꯑꯩꯅ ꯁꯨꯝ ꯐꯨꯕꯤꯗꯕꯁꯤꯗ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯄꯗ ꯅꯪꯕꯨꯗꯤ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛꯁꯨ ꯊꯣꯛꯈ꯭ꯔꯦ. ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯊꯔꯣ ꯃꯆꯤꯟꯗ ꯍꯥꯏꯍꯧꯏ. ꯑꯩꯅ ꯉꯁꯤꯅꯦ ꯁꯥꯎꯅꯤꯡꯂꯛꯇꯅ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗꯕꯤ ꯇꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯨ. ꯊꯔꯣ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯆꯥꯎꯕꯤ
ꯃꯣꯔꯥ ꯀꯟꯅ ꯁꯥꯔꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯆꯥꯎꯕꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯩꯅꯔꯝꯗꯦ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯔꯛꯄꯁꯤꯗ ꯆꯥꯎꯕꯤ ꯍꯔꯥꯎꯖꯔꯝꯃꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩꯒꯤ ꯐꯤ ꯀꯣꯟ ꯑꯃꯠꯇꯗꯤ ꯂꯩꯁꯤ ꯅꯪꯒꯤꯕꯨ ꯁꯦꯜ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯔꯒꯦꯅꯦ ꯈꯔꯕꯨꯗꯤ ꯂꯩꯔꯦ ꯑꯋꯥꯠꯄꯗꯨꯅ ꯏꯕꯨꯡꯉꯣꯗ ꯍꯥꯞꯍꯜꯂꯁꯤ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯍꯧꯗꯣꯛꯇꯅ ꯌꯦꯡꯂꯒꯦ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯆꯥꯎꯕꯤꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯝꯃꯤ ꯇꯣꯝꯄꯣꯛꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯋꯥꯠꯄ ꯁꯦꯜꯁꯤꯡꯗꯣ ꯃꯥꯅ ꯄꯨꯊꯣꯛꯂꯒꯦ ꯍꯥꯏꯔꯛꯂꯦ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯆꯥꯎꯕꯤ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯅꯦꯝ ꯆꯥꯎꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯔꯣ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯦꯅꯦ ꯍꯥ ꯑꯋꯥꯠꯄ ꯁꯦꯜꯁꯤꯡꯗꯣ ꯄꯨꯊꯣꯛꯂꯒꯦ ꯀꯥꯏꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯒꯦ ꯍꯥꯏꯔꯤꯁꯦ ꯐꯠꯇꯕ꯭ꯔꯣ ꯅꯨꯄꯤ ꯍꯣ ꯐꯔꯦ ꯃꯆꯦ ꯅꯤꯡꯕ ꯏꯕꯨꯡꯉꯣ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯇꯤꯡꯅ ꯐꯤꯗꯣ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯁꯥꯅ ꯁꯥꯖꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯀꯅꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯑꯋꯥꯠꯄ ꯁꯦꯜꯁꯤꯡꯗꯣ ꯍꯥꯞꯇꯨꯅ ꯂꯦꯝꯕꯤꯒꯤ ꯐꯤꯁꯥꯀꯣꯟ ꯑꯃ ꯂꯩꯔꯦ ꯐꯤꯁꯥꯀꯣꯟ ꯍꯦꯛ ꯂꯩꯈꯤꯕꯗꯒꯤ ꯂꯦꯝꯕꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯍꯔꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯑꯗꯨꯝꯅ ꯅꯍꯥꯟ ꯃꯈꯩ ꯍꯣꯠꯅꯔꯝꯃꯒꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯉꯥꯡꯂꯝꯈꯤꯗ꯭ꯔꯣ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝ ꯈꯔꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯌꯥꯎꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯤꯗ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯇꯪꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯑꯩꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯌꯧꯔꯒ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯑꯅꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯏꯃꯥ ꯐꯤꯗꯣ ꯃꯁꯥ ꯅꯥꯟꯅ ꯁꯥꯎꯀꯣ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯄꯥꯝꯅꯕ ꯍꯣꯏ ꯃꯥ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯎꯔꯤ ꯆꯥꯛꯁꯪꯗ ꯂꯨꯈꯥꯛ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯆꯥꯎꯕꯤꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯊꯔꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛꯁꯪꯁꯤꯗꯅ ꯑꯃꯥꯡꯕ ꯀꯣꯟꯅ ꯆꯈꯥꯏꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯀꯣꯟ ꯂꯣꯏꯁꯤꯟꯖꯗꯣꯏꯕ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ ꯅꯪꯅ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯂꯩꯔꯦ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯂꯩꯇ꯭ꯔꯕꯣ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯕꯅ ꯃꯁꯤꯗꯅꯤꯅꯦ ꯅꯪꯅ ꯂꯧꯇꯥꯟꯅꯔꯤꯕꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯁꯤꯕꯨ ꯑꯃꯨꯛ ꯂꯧꯇꯥꯟꯅꯩꯗ ꯏꯕꯦꯝꯃ ꯅꯪꯁꯦ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯩ ꯀꯔꯤꯒꯤ ꯄꯣꯊꯥꯕꯅꯣ ꯄ꯭ꯔꯞ ꯂꯥꯎ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯨ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯨꯈꯥꯛ ꯆꯒꯨꯝꯅ ꯆꯥꯏꯗꯅ ꯂꯩꯔꯒ ꯃꯥꯅ ꯍꯤꯞꯇꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯉꯝꯕ ꯊꯕꯛꯇꯨꯗꯤ ꯁꯠ ꯇꯧꯅꯣ ꯂꯧꯇꯥꯟꯅꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯂꯦꯝꯕꯤ ꯁꯥꯎꯅ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯇꯨꯝꯒꯦꯔ ꯍꯤꯞꯀꯦꯔ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯔꯣ ꯂꯧꯇꯥꯟꯅꯔꯤꯕꯁꯦ ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯡ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯟꯗꯣ ꯀꯣꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯂꯦꯝꯕꯤ ꯊꯔꯣꯒꯤ ꯃꯑꯣꯡꯁꯤꯗ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤꯗꯨꯅ ꯊꯔꯣꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯩ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯁꯣ ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯃꯥꯟꯕ꯭ꯔꯥ ꯊꯔꯣꯁꯨ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯅꯪꯗꯅ ꯈꯨꯠ ꯄꯥꯟꯕ꯭ꯔꯣ ꯍꯥ ꯉꯁꯤꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯊꯔꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤꯒ ꯊꯔꯣꯒ ꯃꯁꯝ ꯐꯣꯏꯅꯔꯛꯏ ꯇꯣꯛꯑꯣꯅꯦ ꯅꯣꯏꯕꯣ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯃꯁꯝ ꯐꯣꯏꯅꯅ ꯊꯔꯣꯅ ꯂꯦꯝꯕꯤꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯔꯛꯏ ꯊꯔꯣꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯂꯦꯝꯕꯤ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ マꯡꯗꯨꯅ ꯊꯔꯣꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯆꯥꯎꯕꯤ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯕꯦꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯂꯦꯝꯕꯤ ꯈꯨꯝꯗꯦ ꯃꯕꯨꯛꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯊꯔꯣ ꯁꯥꯎꯅ ꯈꯪꯂꯕ꯭ꯔꯥ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤꯗꯅ ꯄꯪꯉꯥꯡ ꯉꯥꯡꯈꯣꯕ ꯑꯩꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯈꯨꯑꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ ꯊꯔꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯝꯃꯅꯤꯅꯦ ꯆꯥꯎꯕꯤꯁꯨ ꯁꯥꯎꯅ ꯊꯔꯣꯗ ꯍꯥꯏꯔꯛꯏ ꯍꯦ ꯇꯧꯉꯝꯕꯤ ꯅꯅꯝꯃ ꯑꯁꯤꯗ ꯅꯈꯣꯡꯅꯒ ꯀꯥꯎꯏꯅꯦ ꯀꯌꯥꯗ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯀꯥꯎꯔꯝꯕ ꯑꯣꯏꯔꯗꯤ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯁꯨꯛꯂꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯂꯤꯅꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯟꯇ ꯍꯜꯂꯛꯈꯤꯁꯅꯨ ꯅꯪ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯣ ꯇꯝꯃꯣ ꯇꯝꯅꯤꯡꯕ ꯃꯈꯩ ꯇꯝꯃꯣ ꯅꯆꯥ ꯅꯨꯄꯥꯗ ꯀꯣꯟ ꯈꯔ ꯈꯛ ꯐꯦꯡ ꯆꯥꯝꯕ ꯇꯟꯕꯒꯤ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯊꯤꯕꯣꯡꯗꯣ ꯅꯕꯦꯝꯃ ꯑꯩꯅ ꯊꯣꯡꯂꯒꯅꯦ ꯆꯥꯔꯤꯕꯗꯣ ꯀꯣꯟꯗꯨꯗꯤ ꯅꯣꯏꯁꯨ ꯂꯣꯏꯁꯤꯟꯕꯗ ꯁꯤꯔꯗ꯭ꯔꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯕꯨꯛꯇ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯊꯕꯛ ꯄꯨꯝꯅꯃꯛꯇꯣ ꯇꯧꯍꯧꯔꯦ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯎꯕꯤ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯇꯣꯝꯄꯣꯛꯇ ꯇꯝꯂꯝꯃꯤ ꯏꯆꯦꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯏꯃꯥ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯨꯃꯥꯏ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯗꯤ ꯏꯕꯨꯡꯉꯣ
ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯅꯤ. ꯏꯃꯥ ꯍꯣꯏꯁꯨ ꯃꯉꯣꯟꯗꯁꯨ ꯇꯥꯏꯅꯒꯅꯨ. ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯀꯤꯅꯤ ꯅꯣꯏꯅ ꯍꯦꯛꯇ ꯈꯠꯅꯔꯤꯁꯦ. ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯨꯗꯤ ꯍꯥ? ꯃꯥꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯍꯟꯒꯦ? ꯃꯥꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯧꯁꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯃꯣꯏꯅꯦ. ꯌꯥꯔꯤꯁꯦ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ. 이만해서 하요. 이봉아, 아이고 미랑강 바와 러비게다바 난기도 비나띠해. 마빠옹기 마마두기 리짜 찾았니? 마는 러리시. 그이노 이마, 미에 목박드는 강리도바. 아이는 하리시 아좀바니네. 마마도 그런 범이노 하이바 이마 짭짜는 강이네. 낭 누비나 마밤 또이네 잘리바시 리빠바. 난기 누비시 소이드나게 안 따라가니. 이마디가 마이 강이바 파리파리. 마는 닝티나게 안 따라트리 파우바 마밤도 잘할라로이. 아썸나 똥복 mama macha aphaphatta wari kaya sanarami. Numit asidagi tharo mapamda salhanre. Tharo saungna mapuroiba tampokto onchenduna. Karigino ba? Nangni pamda chatpa yaroina thinglise. Ha, karigino haibane. Maram laibaini chatpa yaro haise. Aidine haujimak chatkani. Chalo chalo. Aduga nang yumsida muk hana khongul tarakpadi yarako. Masi ngamlani hairadi chalo ai thingde. Mapuroibana asomna hairakpasida tharo tumin laikhirami. Asumna tompok na tapna magi nupi ga asoy papum namak semdok lami. Tharo, ima su ohaloiri. Iche su ay koy di yeta na bahay na maranay sil ka na dali. Nang su tawri ba mayam si kangjilo. Iche siya, lukrabini. Masi kang na nang nawangang buda. Iche gi mabuk ning naga na bangang buyati ko. Ay siya, wakal yam tilami. Kay sunat na bawahaw dagi imong mahilangri. Pum namak siya ay nawakal ten bagini. Ay yam soikri. Ay sunupi ni haiba. Ay kautukluri. Ay sikra ka nang su. Ije daw na nayum dalay bakanda. Nanama anido na tati daw ay natawraklabati nang kari paw niya. Kariwa na haibidi ba? Ay yam lankri. Matunga mukha na ay daw jararui. Ay bungag piyo. Chalo, imagay chega dahay jaruro. Ay na di nang mga pirabani. Asam na mapuroy ba na hayrakpadagi, tharo, manam mamanim gi manakta sang silai. Tharo khoiramduna tapna hairi. Ima, inama, ayam lankri. Ay na hayay daba kaya mahaykri. Ay bangak piyo. Ima wibema, ima pili ni he. Ima uta na lan kibanati. Hawgala, yari. Tharo, nang inama busuwaro ganuko. Ichan ki mapamda, hayroy daba kaya maso haykri. Tompok na sad hairi. Noy masen non chinaraga sungkamin na layrage hayro. Amukta day ko'y puna nokminase. Tompoki mataw sida makoy puna nokminay.